ngasi ay phongkiba tongan tongan ba Manipuri si phongsingdagi amasum thokiba thodo wathoksingdagi maru oiba I pausing khongwacharaga Manipur top channel gi maikaidagi mayam da share tawjagi ahanbada maru oiba paw ama oina curfew leirabasu tholakanu yade tholai police ware COVID-19 gi laisen akiba phangna state asida saithing piragliba asidagi ngakthoknabagi damak state government na mi punba hanthanabi damak district tareta curfew thamkhre luraba tanfam asida miyamna yariba makai yumdagi mapan thokpiganu hairabasu kanagumba kharadi aduma thawoidana tholakli asigumba laina laisat maraksida wakhal tadaba miyambu lakshinana bo honabada police na awaba kaya mayoknari Manipur government na laisat asi lakshinana bagi damak thasiki taraga taret phawba district tareta curfew lauthokiba asida ayaba piriba asi sanga amasum haksel ga mari leinaba thabaksing essential service tawriba mising media amasum government gi akhanaba loisang singni adubu kanagumba kharadi government piriba athingba si thugairaga lambi lamjau do kuma yengba khulakta zuar sanaba masum marup tawbigi thawong kya sa thaba thingnari machine laisat asi amuk hena park sana sandorona bigi asobo maram am oheli district kudimakta lairiba police na miyam da laisat asigi matangda loudspeaker PA system sejinaduna akan mamongda paujel piba masum miyam pundana bagidama akan ma section tharang lokhatli tasing na wakhal tadaba miyam singna satharaliba thawong singa sina police na hotnariba thawong singda asoba pal ama oheli amasum hiramasigi matangda Thawal district SP Dr S Ibom sana pokna phamda hai laichat asi laksinana bagidamak laingak na lakhotnariba khudingmak miyam gidamak tani miyamna awaba tagadabadigi ngakthokna bagidamak police na tawjariba thaba asibu miyam gini masida miyamna mateng pangbidrabadi aikhoi khudima awaba taminagani SP Ibom sana hai police ta lairiba personal khudima kisu imung lai imung manungi mi singna kari tawramgadagi haiba yengsinbagi wafam kauthoklaga tumba saba khangdaba makai awa ana thidana tawjariba thaba asida miyamna mateng pangbidrabadi aikhoi khudingmaki mangjabani haina lawiyai ma ki maikedigi police personnel singda tawholliba thaba asi ahanbada lairak khulak amasum mafam khudimak satuna loudspeaker sijinabaga laisat asigi matangda miyam wakhal tahanba amasum miyamna yumdagi mapan thoktana lainabagi dama appeal tawbani tasengna police na tawjariba thaba asida thawoidaba amasum lamhen tuhenba yorakpasing aingi matungina phaduna serak pigani miyamna matam kharadi yumdagi mapan thoktana laibiyu Corona dagi nathokminasi hainasu SP Dr Ibom sana appeal tawri amaromda aikhogi poknapam pawmin state asigi tuan tuan ba mafam singda thengnaba matungina laisat asi laksinana bidamak Manipur government na ngasidagi district tareta thasigi taraga taret phawba curfew lokthokibasina lambi dami sana khidrabasu lairak khulakta leiba dukan singdi mahoksagum hangnaba ukhi karigumba mafam khrada mi punsinaduna SOP standard operating procedure ngaktabagi thawong su thengnakhi laisat asi laksinana bidamak tangai phadana manung hanjinba mafam singda miyam punbagi thawong asi thengnabagi damak akhanaba thawong lokhotba mathau tari atopa paw manamu patient amata hospital layengdabi yaroi ministry government amasum private hospital amatana hospitalized tawbagi mathau tadaba patient amata hospital thamloidabani loinana hospital leibigi mathau tarba patient amata hospital na latnaba yaroi amasum khudakta darkar lebe hidak amasum atai masak sing pigedabani haina union health ministry na state amada union territory singda khangankhre ngasi union health ministry na state amada union territory singda khangankiba matungina hospital pukhalakpa khudima covid test tawdaba yaroi habigi wafam tokadabani government ke amasum private ki hospital khudimagna hospital pukhalagdiba patient khudimak khudakta darkar leba layeng sathagadabani central government pi hiba anauba sana pathap adugi matungina hospital pukhalagdiba khudima covid ki test tawgadabani haibu wafam lairaroi covid ni haina singnaba sing khudakta layeng sathabaga loinana covid care center district health center khudimakta admit tawgadabani patient amata layeng bagi khudong chaba phangandre haiba yaroi patient adugi darkar lebi hidak amadi oxygen singba khudimak khudakta pigadabani karigumba patient amana maki saktak se puthokpa ngamdre haina hospital layengba phangandaba yaroi hospital lakliba patient khudimak maki laifam amadi saktak se puthoktrabasu layenggadabani hospital admit tawbasi patient adugi darkar gi matung ina lepkadabani madugi damak hospital makha tana lebigi mathau tadraba misingna hospital gi phamung makha tana kansinhanba yaroi hiramsigi matangna central government na thokiba revised discharge policy gi matung ina sanagadabani state amada union territory singi chief secretary singda khangan kiba warol adura thamdiba wafamdi central government na piriba wafamasi makha taba satna pathap ama semdriba phawba khudaktagi satna haugadabani panba yabadi
Central Government COVID laisatni singnaba masum COVID patient ni hana confirm taruba patient sing mayok na nabagidama English aniga kungi April tang tareta notice ama issue tawkhibani maru oina COVID ki male oiba symptom utpa patient sing di COVID care center singa thamgadabani madugidama hostel hotel school stadium amasum godown singbada COVID care center sing linkhanaba khan kibani dedicated COVID health center singda maya oirap symptom leba patient sing layengani hairiba thorang sigidama hospital singna tonganba block natragana hospital ama thorang tawgadabani private hospital singnasu COVID khaktagi akhanaba health center sing thamgadabani hairiba hospital singasina phamung khudingmakta oxygen support thamgadabani COVID khaktagi thamba hospital singna laisat asigi phibam luraba patient sing layengadabani hairiba thawong asi private hospital singnasu sap manana lokhatgadabani hairiba hospital singasi matik saba ICU ventilator amasum oxygen support tawba phamung thorang tawgadabani niam asigi matung ina male oiba patient singna COVID care center thamgadabani mayai oirap symptom utpa patient singna dedicated COVID care health center thamgadabani amasum loinana phibam luraba patient singna dedicated COVID hospital singda thamgadabani haina su anauba protocol asina hairi myam sangdak sangtakna thamjaribasi sarkar gi anauba tholakpa sana kanglon protocol singni aduga myam su thoi haningai lete tholpa taraga su myam da hena kanagadaba content ama oibanina myam da dum sang su sang dum share tawjabani amasum makasa tharakpuna topa maruiba paw khramuk myam taminasi yamna thamoi soni oiba pong myamna hapsage vaccine kapada covid gi ngak thopa ngamgadoribra March the covid vaccine gi second dose kap kiba surgeon laikhidre yamna mak thamoi soni oiba pong ni myam hawkiba sai english sima samapan maudraga mari dagi Dr. Rawat haina khangnaduna lakhiba Delhi gi Saros Hospital surgeon oiba Dr. Anil Kumar COVID-19 gi second dose gi vaccine kap kraba matung ngasi ayuk laikhidre mak masagi sai yankhai gi nipan sukhre Dr. Anil Kumar Rawat COVID-19 positive oibadigi hospital asigi ventilator thamdringai mamangda mahaki marup amada ma covid vaccine kaple mak soidna naba pharaga tholakani haina phongdoklam khiso hairi Saros Hospital gi chief executive director Dr. PK Badawas na haikibada laikhidraba Dr. Anil Kumar Rawat asi English samapan maudraga tarukta gi hauna hospital asida thabak tawduna lakhibani doctor asi yamna zenton oiba amasum ma ka thabak suminabada yamna nungaiba marup mapang ama oina loinarakhi ma hawkiba March thada COVID-19 gi vaccine Covaxil gi second dose kapki ma Delhi gi Maulana Azad Medical College gi MS surgery pass tarakibani loina English sima samapan maudraga mari dagi RB Zen Hospital ma ki unit ma ki career asi horakhi Dr. Rawat ki aroiba matam phawbu mahakalaminakhi hawkiba English singaniga tara gani thoi mamangna Dr. Rawat COVID narakpadagi home isolation tawduna lairakibane dubu ma ki oxygen level asi nem tharakpadagi hospital shift tarakibane Dr. asibu kannanaba angamba thakta honakhi lungs transparent tawnaba phawbu honakhi ma pu lekhananaba mathau tabu khudimuk tawkhi Dr. Rawat laikhidabasi asaubu mangjaba mani COVID ki vaccine ka khraba matungda doctor amadi health care gi staff kaya ama nakhi adubu recover tawkhi doctor amana vaccine gi second dose ka khraba matungda laikhidabasi mahana han mani Dr. Rawat ki loina basi hospital asigi gynecology department doctor oina laibani haina spouse na phungdokli Makasa tharakpoina tentakpa maruiba pawkhra Pakistan da it naksilakpadagi lockdown Laothokhre Pakistan da it ki thorom naksilakpaga matam asida leba asida COVID-19 sandorakpa thingnanaba laukhalakpa khongthangni saru amoina partial lockdown haukhre haina official source amanasu phongdorakli amasum atopa pawamana Afghanistan gi capital school amagi manak nakna bomb pokhaibada miyoi kunga manga sire Afghanistan gi capital Kabul da school amagi manak nakna bomb pokhai hibagi thaudokta naha oiriba mahiroi sing ayamboina miyoi kunga manga siri haina Afghan government ki spokesman amana makhatan phungdorakli amasu makhasa tharakpoina Myanmar gi ba update mayam na pizage Myanmar manungda tangdu laitaba puraktriba phawba Asian invoice sanglaktana ba khankhre ta ahum longi mamangna Myanmar military ne leba adu leramba Aung San Suu Kyi na lusingba laingak inthuraba matung military junta lakhibadagi Myanmar manungda tangdu laita dabagi thaudok kya thoktuna lagli lebak manungi oiriba wathok sing mapung phana control tawdriba phawba Association of Southeast Asian Nation Asian gi lusingba mata sanglaktana ba Senior General Minnaf Khankhre amasum Asian invoicing na hauju oiriba Phibam asida leba asida sangsilaklabadi hanadagi hena khudong sadaba phibam amada lakpa yai haina Myanmar military gi lusingba singna phongdorakli
हिरम असिगे मरी लेनना मिलिटरी काउंसिल की वांगांगलोय मेजर खोंगना फुंदोखिबदा लाइबाक मनुंगदो ओइरिबा सरांगनाबसिंग मिलिटरीना मपुंग फाना कंट्रोल तौनबो होनारि अथुबा मतमगी मनुंगदा लाइबाक अदुदा हानागी फिबमदा अमुक हंजिर हलकनबा याना लेरे लाइबाक मनुंगी ओइबा तंगदु लेतादबगी थौदोकसिंग लोइसिललबा मतुंग एशियन इनवॉइसिंगना लाइबाक अदुदा संगलक्तुना ओइरिबा फिबम येंगसिनबदा तरान ओकने एशियन इनवॉइसिंगी ओइना पांगथोखिबा समिट अदुदा यानखिबसिंग मिलिटरीना ngakna satnaba honagani so hairi loisilakpo ena to papaw manam x-ray lawduna covid-19 laisat khangdokpa ngam khulai puthokre miyoibigi haksangda thabaki x-ray lawduna covid-19 laina yawi natragana yawti haiba khangdokpa ngam khulai ama defense research and development organization DRDO na puthokre amasum agency dagi phangba paw amana hai Edman AI हाइरिब खुलाई से मियोबी हक्सांगी थबाक एक्स-रे स्क्रीनिंग तौदुना कोविड-19 नाइन नत्रगना नादे खांदोकपा मदि लाइना असिना मियोबी लंग्स ता सोई नत्रगना सोक्ति हाइबसि थुना खांदोकपा ngam खुलाई अमनि कोविड निसिंगनब मियोइसिंग एक्स-रे लौदुना खांदोकपना ख्वाइदगी थुबा मदि खुदोंग साब ओइगनि हाइरि खुलाई असि मरु ओइना लाइबा असिगी अपिकपा टाउन सिंग सिजनबना हेना खुदोंग सागनि हाइना सुपल्ली अमसुम पाउसु लुसिलकपोइना मणिपुर गी अतेनमा कंटेन खतंग म्यामना हापसरंगे लोंगमाई कैथिल लॉकडाउन थंखरे हौजे हेंगललिब कोविड-19 पॉजिटिव ओइबगी मसिंग असि येंगलदुना लोंगमाई कैथिल बोर्ड अमसुम LB YC अनि ना ngasi अपुन इमरजेंसी मीटिंग अमा पांगथोक्तुना लौकिब वरेप की मतुंगिना लोंगमाई कैथिल गी जुरिडिक्शन दा खुदक्तगी निमित मंगानेगी टोटल लॉकडाउन गे अथिंगबा थंखरे अमसुम चेयरमैन गाइलुंग गांगमैना थरकप सिरोल अमगी मतुंगिना अथिंगबा असिदा लाइंगाकी ऑफिसिंग मेडिकल इलेक्ट्रिसिटी गैस फार्मेसी वाटर सप्लाई फायर सर्विस अमदी मीडिया दी कोमथोकनी हाइनसु पाउसना मयेक सिंगना पल्ली दुमा हुजुकिंदी मतांग असदा लुसिंजरगे दुगा अनौबु इपाउ लेरगरि म्यामना मरक थाना दुम अपडेट पिजरखे दुगा म्यामगे अपामा मोसु फुंदो पिरम कमेंट बॉक्स ता एंड थैंक यू